Down tang abi khoba. Office lom na lengsen se. Yarnida. Adom call to biro poyam nungaiji. Sida lere, sida tobi. Ay sign tawge na kausabana chadi. Awat pa room do khara thuna loisan na bahai ke na kausabane. Oh. Ojana ikoi se kanano khangra male. Adom na 6 months ki manung da loisan bitrabadi adom li contract to kakhi basu ya. Ye mai se manung da leiba mi. Adubu embusama degi nongoi pandno yum leibani. Adubu manung mapan pau oi phaunari. Madu khangna ne thabak to. Masigi wafam asida miyo yamata ki khut yahon janingde. Yaw basu ya ra. Ibema masida dumdam tora adi sign tawjarage na koi thi thirakani. School hai basa mahiroi singi di lai sangne. Angang sing se pikling ay dagi makhong som hodrabadi chawrak lagadi tin jangani. School gi thabak di phasana tahon janingi. Ozani na khara ngange ne. Oi napunsi do pamui yang ngangano. Ay achumbagi damaktadi siba ki ba minate. Tawning ma mafam da tawrakpada ay mayok na gena lepe. Koi bimo gi si. Ikoi de yam usita pamadi yori ne ko. Usitna ba thabak khara tawbiyo. Mi magi standard lepa hai basa mi duna tawthorakpadu na takpane. Newspaper ki heading da oza nupi ma nongmoina kaptuna halamega du yang pambai mong ni ne. Achumba chachaba mi amabu hekta hat ke khali basom asaba na harol ni hai ba ikhangse. Asa ba ganu masar to salam to khoni ko. Ngai ko tok ping re. Dem law de yari law ma ngang si tai chema. Ngai ko da. Khangda no pangang gang jerinida. Phajana hairaga dum jajani. Fajan hayo ya adu satharak te Ja headmaster. Sign si tawge haibra tawroi haibra. Ay di nga saina hai zakhra badune songi pabung da su tambiyo. School la sige aswai ba singse semjan trip haubadi ay sign tawba ngamo. nang yang phawre ne salage. Hey. Kaino ito ito? Nang nakok tu kapro. Kaino nang ang ito kaino? Ha tap tap pa kanu. Za no dong tainer kani ko. Ja. School se saw lo ro. Sida sien mem nam chalere. Oja sina sie sida ngasi mak sign to biraga dine. Koi oja gi su koi na khangna dum to jarake. School la si sabada changki ba statement account ma ingon da pisan biro. Ay senpham da hantok chage. Ye. Yam lingi ne koi ve muside. Aduga karigumba henjan na hapchala aba ay ba fatte hai kanu. Mashi loisin ma phani he. Mashi Down tang abi khoba. Office lom na lengsen se. Yarnida. Adom call to biro poyam nungaiji. Sida lere, sida tobi. Ay sign tawge na kausabana chadi. Awat pa room do khara thuna loisan na bahai ke na kausabane. Oh. Ojana ikoi se kanano khangra male. Adom na 6 months ki manung da loisan bitrabadi adom li contract to kakhi basu ya. ye mai se manung da leiba mi. Adubu embusama degi nongoi pandno yum leibani. Adubu manung mapan pau oi phaunari. Madu khangna ne thabak to. Masigi wafam asida miyo yamata ki khut yahon janingde. Yaw basu ya ra. Ibema masida dumdam tora adi sign tawjarage na koi thi thirakani. School hai basa mahiroi singi di lai sangne. Angang sing se pikling ay dagi makhong som hodrabadi chawrak lagadi tin jangani. School gi thabak di phasana tahon janingi. Ozani na khara ngange ne. Oi napunsi do pamui yang ngangano. Ay achumbagi damaktadi siba ki ba minate. Tawning ma mafam da tawrakpada ay mayok na gena lepe. Koi bimo gi si. Ikoi de yam usita pamadi yori ne ko. Usitna ba thabak khara tawbiyo. Mi magi standard lepa hai basa mi duna tawthorakpadu na takpane. Newspaper ki heading da oza nupi ma nongmoina kaptuna halamega du yang pambai mong ni ne. Achumba chachaba mi amabu hekta hat ke khali basom asaba na harol ni hai ba ikhangse. Asa ba ganu masar to salam to khoni ko. Ngai ko tok ping re. Dem law de yari law ma ngang si tai chema. Ngai ko da. Khangda no pangang gang jerinida. Phajana hairaga dum jajani. Fajan hayo ya adu satharak te Ja headmaster. Sign si tawge haibra tawroi haibra. Ay di nga saina hai zakhra badune songi pabung da su tambiyo. School la sige aswai ba singse semjan trip haubadi ay sign tawba ngamo. nang yang phawre ne salage. Hey, kaino ito ito? Nang nakok tu kapro. Kaino nang ang ito kaino? Ha tap tap pa kanu. Za no dong tainer kani ko. Ja. School se saw lo ro. Sida sien mem nam chalere. Oja sina sie sida ngasi mak sign to biraga dine.
ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯕꯗ ꯆꯪꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯦꯀꯥꯎꯟ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯩ ꯁꯦꯟꯐꯝꯗꯣ ꯍꯟꯗꯣꯛꯆꯒꯦ ꯏꯍꯦ ꯌꯥꯝ ꯂꯤꯡꯉꯤꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤꯗꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯟꯅ ꯍꯥꯞꯆꯜꯂꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯁꯤ ꯂꯣꯏꯁꯤꯟꯕꯅ ꯐꯅꯤꯗ ꯃꯁꯤ ꯑꯣꯖꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯦꯡꯁꯟꯁꯦ ꯌꯥꯔꯅꯤꯗ ꯑꯗꯣꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯇꯧꯕꯤꯔꯣ ꯑꯩ ꯁꯥꯏꯟ ꯇꯧꯒꯦꯅ ꯀꯧꯖꯕ ꯅꯠꯆꯗꯤꯌꯦ ꯑꯋꯥꯠꯄ ꯔꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯒꯦꯅ ꯀꯧꯖꯕꯅꯦ ꯑꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯣꯝꯅ 6 monthsꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯗꯣꯝꯒꯤ ꯀꯟꯇ꯭ꯔꯦꯛꯇꯣ ꯀꯛꯈꯤꯕꯁꯨ ꯌꯥꯏ ꯕꯦꯝꯃ ꯑꯩꯁꯦ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯦꯝꯕꯨꯁ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯌꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯃꯄꯥꯟ ꯄꯥꯎ ꯂꯣꯏ ꯐꯥꯎꯅꯔꯤ ꯃꯗꯨ ꯈꯪꯅꯅꯦ ꯊꯕꯛ ꯇꯧ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯈꯨꯠ ꯌꯥꯎꯍꯟꯖꯅꯤꯡꯗꯦ ꯌꯥꯎꯕꯁꯨ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯃꯁꯤꯗ ꯗꯨꯝ ꯗꯥꯝ ꯇꯧꯔꯛꯑꯗꯤ ꯁꯥꯏꯟ ꯇꯧꯖꯔꯒꯦꯅ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯂꯥꯏꯁꯪꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯈꯣꯡ ꯁꯣꯝꯍꯧꯗ꯭ꯔꯕꯗꯤ ꯆꯥꯎꯔꯛꯂꯒꯗꯤ ꯇꯤꯟ ꯆꯪꯒꯅꯤ ꯁ꯭ꯀꯨꯜꯒꯤ ꯊꯕꯛꯇꯤ ꯐꯖꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯣꯖꯥꯅꯤꯅ ꯈꯔ ꯉꯥꯡꯉꯦꯅꯦ ꯍꯣꯏ ꯅꯄꯨꯟꯁꯤꯗꯣ ꯄꯥꯝꯃꯨꯏ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯛꯄꯗ ꯑꯩ ꯃꯥꯌꯣꯛꯅꯒꯦꯅ ꯂꯦꯞꯄꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦꯀꯣ ꯎꯁꯤꯠꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯌꯨ ꯃꯤ ꯑꯃꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯃꯤꯗꯨꯅ ꯇꯧꯊꯣꯔꯛꯄꯗꯨꯅ ꯇꯥꯛꯄꯅꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯍꯦꯗꯤꯡꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯦꯒ ꯑꯗꯨ ꯌꯥꯝ ꯄꯥꯝꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯆꯨꯝꯕ ꯆꯠꯆꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯁꯣꯝ ꯑꯁꯥꯕ ꯅꯍꯥꯔꯣꯜꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯁꯥꯕ ꯒꯥꯅ ꯃꯁꯛ ꯂꯣꯏꯁꯜꯂꯝ ꯊꯣꯛꯀꯅꯤꯀꯣ ꯉꯥꯏꯈꯣ ꯐꯤꯡꯈ꯭ꯔꯦ ꯂꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯥ ꯉꯥꯡꯉꯤꯁꯤ ꯇꯥꯏ ꯑꯝꯇ ꯉꯥꯏꯈꯣꯗ ꯈꯪꯗꯗꯅ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤꯗ ꯐꯖꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯖꯅꯤ ꯐꯖꯅ ꯍꯥꯏꯌꯣ ꯌꯥꯗ꯭ꯔꯒ ꯆꯠꯊꯔꯛꯇꯣꯏꯕ ꯑꯣꯖꯥ ꯍꯦꯗꯃꯥꯁꯇꯔ ꯁꯥꯏꯟꯁꯤ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯁꯣꯝꯒꯤ ꯄꯥꯕꯨꯡꯗꯁꯨ ꯇꯝꯕꯤꯌꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯁꯦꯝꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯣꯏ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯁꯠꯂꯒꯦ ꯍꯩ ꯀꯩꯅꯣ ꯏ ꯇꯧꯏꯗꯣ ꯅꯪ ꯅꯀꯣꯛꯇꯨ ꯀꯥꯞꯄ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯇꯞ ꯇꯞ ꯐꯥꯏꯔꯛꯀꯅꯨ ꯑꯣꯖꯥ ꯅꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯦ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯁꯤꯗ ꯁꯦꯟ ꯃꯌꯥꯝ ꯅꯝꯁꯤꯜ ꯂꯩꯔꯦ ꯑꯣꯖꯥꯁꯤꯅ ꯆꯦꯁꯤꯗ ꯉꯁꯤꯃꯛ ꯁꯥꯏꯟ ꯇꯧꯕꯤꯔꯒꯗꯤꯅꯦ ꯑꯩꯈꯣই ꯑꯣꯖꯥꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯕꯗ ꯆꯪꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯦꯀꯥꯎꯟ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯩ ꯁꯦꯟꯐꯝꯗꯣ ꯍꯟꯗꯣꯛꯆꯒꯦ ꯏꯍꯦ ꯌꯥꯝ ꯂꯤꯡꯉꯤꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤꯗꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯟꯅ ꯍꯥꯞꯆꯜꯂꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯁꯤ ꯂꯣꯏꯁꯤꯟꯕꯅ ꯐꯅꯤꯗ ꯃꯁꯤ ꯑꯣꯖꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯦꯡꯁꯟꯁꯦ ꯌꯥꯔꯅꯤꯗ ꯑꯗꯣꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯇꯧꯕꯤꯔꯣ ꯑꯩ ꯁꯥꯏꯟ ꯇꯧꯒꯦꯅ ꯀꯧꯖꯕ ꯅꯠꯆꯗꯤꯌꯦ ꯑꯋꯥꯠꯄ ꯔꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯒꯦꯅ ꯀꯧꯖꯕꯅꯦ ꯑꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ర ꯃꯥꯜꯂꯦ ꯑꯗꯣꯝꯅ 6 monthsꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯗꯣꯝꯒꯤ ꯀꯟꯇ꯭ꯔꯦꯛꯇꯣ ꯀꯛꯈꯤꯕꯁꯨ ꯌꯥꯏ ꯕꯦꯝꯃ ꯑꯩꯁꯦ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯦꯝꯕꯨꯁ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯌꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯃꯄꯥꯟ ꯄꯥꯎ ꯂꯣꯏ ꯐꯥꯎꯅꯔꯤ ꯃꯗꯨ ꯈꯪꯅꯅꯦ ꯊꯕꯛ ꯇꯧ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯈꯨꯠ ꯌꯥꯎꯍꯟꯖꯅꯤꯡꯗꯦ ꯌꯥꯎꯕꯁꯨ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯃꯁꯤꯗ ꯗꯨꯝ ꯗꯥꯝ ꯇꯧꯔꯛꯑꯗꯤ ꯁꯥꯏꯟ ꯇꯧꯖꯔꯒꯦꯅ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯂꯥꯏꯁꯪꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯈꯣꯡ ꯁꯣꯝꯍꯧꯗ꯭ꯔꯕꯗꯤ ꯆꯥꯎꯔꯛꯂꯒꯗꯤ ꯇꯤꯟ ꯆꯪꯒꯅꯤ ꯁ꯭ꯀꯨꯜꯒꯤ ꯊꯕꯛꯇꯤ ꯐꯖꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯣꯖꯥꯅꯤꯅ ꯈꯔ ꯉꯥꯡꯉꯦꯅꯦ ꯍꯣꯏ ꯅꯄꯨꯟꯁꯤꯗꯣ ꯄꯥꯝꯃꯨꯏ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯛꯄꯗ ꯑꯩ ꯃꯥꯌꯣꯛꯅꯒꯦꯅ ꯂꯦꯞꯄꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦꯀꯣ ꯎꯁꯤꯠꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯌꯨ ꯃꯤ ꯑꯃꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯃꯤꯗꯨꯅ ꯇꯧꯊꯣꯔꯛꯄꯗꯨꯅ ꯇꯥꯛꯄꯅꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯍꯦꯗꯤꯡꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯦꯒ ꯑꯗꯨ ꯌꯥꯝ ꯄꯥꯝꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯆꯨꯝꯕ ꯆꯠꯆꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯁꯣꯝ ꯑꯁꯥꯕ ꯅꯍꯥꯔꯣꯜꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯁꯥꯕ ꯒꯥꯅ ꯃꯁꯛ ꯂꯣꯏꯁꯜꯂꯝ ꯊꯣꯛꯀꯅꯤꯀꯣ ꯉꯥꯏꯈꯣ ꯐꯤꯡꯈ꯭ꯔꯦ ꯂꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯥ ꯉꯥꯡꯉꯤꯁꯤ ꯇꯥꯏ ꯑꯝꯇ ꯉꯥꯏꯈꯣꯗ ꯈꯪꯗꯗꯅ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤꯗ ꯐꯖꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯖꯅꯤ ꯐꯖꯅ ꯍꯥꯏꯌꯣ ꯌꯥꯗ꯭ꯔꯒ ꯆꯠꯊꯔꯛꯇꯣꯏꯕ ꯑꯣꯖꯥ ꯍꯦꯗꯃꯥꯁꯇꯔ ꯁꯥꯏꯟꯁꯤ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯁꯣꯝꯒꯤ ꯄꯥꯕꯨꯡꯗꯁꯨ ꯇꯝꯕꯤꯌꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯁꯦꯝꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯣꯏ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯁꯠꯂꯒꯦ ꯍꯩ
Kaino ito ito? Nang nakoktu kapro. Kaino nang ngangito kaino? Tap pa kanu. Oza, nongod hong tainerkani ko. ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯦ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯁꯤꯗ ꯁꯦꯟ ꯃꯌꯥꯝ ꯅꯝꯁꯤꯜ ꯂꯩꯔꯦ ꯑꯣꯖꯥꯁꯤꯅ ꯆꯦꯁꯤꯗ ꯉꯁꯤꯃꯛ ꯁꯥꯏꯟ ꯇꯧꯕꯤꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯕꯗ ꯆꯪꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯦꯀꯥꯎꯟ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯩ ꯁꯦꯟꯐꯝꯗꯣ ꯍꯟꯗꯣꯛꯆꯒꯦ ꯏꯍꯦ ꯌꯥꯝ ꯂꯤꯡꯉꯤꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤꯗꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯟꯅ ꯍꯥꯞꯆꯜꯂꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯐꯪꯉꯦ. ꯃꯁꯤ